Malemda lakadoriba sahi khara asida computer sing asi miyoibagi brain cell singna chalaibagi oithokpa leibra. Miyoibagi brain gi cell na chalaiba biocomputers asi sahi khara asida oithokpa yabagi phibam da lei haina thijin humjiliba researcher singna phongdokhre. Masina mai paglabadi modern computing gi hiram asida yamna mangjil thana sangsilakani. Loinana amukta phawba lei khidriba anoba mahai kaya amasu tamduna miyoibagi wakhal gi ipak asi amuk hena saukthok halagani. John Hopkins Bloomberg School of Public Health amadi Whiting School of Engineering da Environmental Health Sciences da Professor oiba Thomas Hartung hai Technology Revolution da Computing amadi Artificial Intelligence haiba ani sina awon makaya amuk purai adubu masigi matam soidana loikigani hojikti biocomputing sizinaduna computational power amadi masigi efficiency asi hengatlagani Hojik lairiba technological limits pumba masina tung oihilakpa soidana ngamlakani. Ningsingba yabadi haukiba chahi kun asida scientist singna apikpa miyoibagi tissue ga manaba potlam kaya ama puthokduna miyoibagi kidney, lungs amadi atopa organ kaya amada tawgadaba study amadi testing pumba tawduna laklibani. Potlam singdubu organoids haina khangnai. Masina miyoiba amadi sa singbu lab test ki damak sizinabadagi kanba ngamlibani haibadi kidney gi hidak langta khara test tawge hairabadi kidney ama changi mamangai dadi miyoiba amabu natragana sa amabu hidak tu test tawnanaba sizinarami masida mangjaba kaya ama leibana hojikti artificial oiba organoids sizinaduna sangyeng asi tawre khwaidagi anauba maongda hartung amadi mahaki scientist kangbu asina miyoibagi brain gi organoids adusu yamna pikpa size da saba ngamle loinana masi sizinaduna matau karamna miyoibana learning amadi remembering haibadi mahi tamba amadi ningsingba ngamlibano haibasi thijinba ngamle hartungna soklising aniga taraga nithoidagi hauna miyoibagi brain cell sing semba hauki cell sing asi miyoibagi unsa haibadi skin samples sizinaduna semkibani masigidamak unsagi cell sing adu reprogram tawduna embryonic stem cell olhanki embryonic stem cell haibadi miyoibagi embryo haibadi mamagi manungda yaw riba nauna semgal aliba angangduda yawwa cell sing adubuni hairiba cell sing asina atopa cell makhal kaya ama ohelakpa ngami asumna brain gi organoids semba sida charakna cell lising yang khaimuk yawi brain gi organoids asi tumit ki nervous system muk chawi asigumba memory yawba learning amadi remembering tawba ngamlaba organoids sing sizinarga tungda computer gumba system ama soidara semba ngamlakhigani haibasi hartungna chap yungna thajari asigumba biological hardware sizinaba computer asina hojik sizinariba supercomputer sing asidagi kanaba kayama helak lagani khwaidagi maru oina kanagadoriba si energy consumption dani hojik sizinariba supercomputer sing asi energy consumption yamna wangi adubu biological computer sing di energy consumption asi nemgani loinana supercomputer na tawba ngamdaba logical decision sing lobadasu biocomputer sing asina hena kanarakani Kentucky hariba mafam asida hantakta nauna semkiba frontier kowa supercomputer sina miyoibagi brain amadagi hena computational capacity henba ngamkhre adubu masina sizinakhiba energy di brain na sizinaba chang adudagi saru million ama henki loinana supercomputer asi sem sabada chorang dollar million satruk amadi thampham oinanabagidamag square feet lising taruka chanipan changki Hojik lairiba research asidadi organoid ki intelligence asi yamna namely adubu brain organoids puthokpa asi hengatpa loinana artificial intelligence na asumsum chawkhalakpa tarabadi biocomputers na computing speed processing power data efficiency amadi storage capabilities soidan hengathan mangamgani masigidamak asiguma program asida funding ningthijana tawbiba tangai fade
Somgi moti kari leibibagi haibadu comment section da khanghanbirau loinana channel asibu subscribe tawbidriba oiragadi subscribe tawbiramu miyam khupna khangminasi video asibu share tawbiyu mathangi video da anauba hiram amaga suksoi soidana lakjage Science Talks Manipur thagatchari